Ngasi numidang pung mapandagi panga minute taraga mga fauba total blackout ki kongjang silagani kongjang asida miyam na saruk yabiyo amadi laikhidraba nagami cham taru ki mafamda awawa fongdok minasi haina National Youth People's Front NPYF na appeal torakli hiramasiga mali laina na ngasi mantri pukrida laiba NPP gi office ta pangthokiba paugi mifam amada NPYF Manipuri President Arnold Sanasam hai haukiba me tara homdoida ko ki militant singna nagami cham taruk lailon vai faidagi fakhraga ngarang asi bhagsang oina fangkibadu yamna laibak thiba thodok amane NPYF na thawong asibu akan mamong da condemn tawi amadi laikhidraba mioi taruki mafamdasu ikai khumnabu li mioi bagi thawai asi mamal yaudana khanba micham ama faduna hekta thawai manghanbagi culture asi yaningda bafongdok tuna miyam na ngasi numidang pung mapandagina mapan ge minute taraga manga chatwa fawba yumthong khudingmakta laikhidraba singi mafamda awawa fongdokpa oina mai muthat piu loinana laikhidraba nagami cham taruki thawaina mapugi manakta ingna chikna lairunaba candle amamam thongal da thanbiu asigumba tamthiraba mihat nipungi thawong asi matungda thoktanaba thawni minasi haina mahangna makhatana appeal torakli ngarang yamna laibak thiba thodo ama naga chinau taruki asiba hakchang oina ngarang phangkiba simak yamna laibak thiba thodo amani haina National People's Youth Front Manipurna lawi amasung National People's Youth Front na thawong asibu akan mamongda condemn tawbata natana sigumba thodo asibu yaningdaba phongdokpaga loinana laikhidraba mioi taruga sigi mafamdasu ikai khumnaba uchari maram asina ngasi National People's Youth Front na numidang pung mapandagi numidangi pung mapan ga minute raunga chatpa fawba Manipurda leiriba yumthong khudingda mai muthat piduna awawa phongdok pinaba saruk yabiu haina miyamgi mafamda appeal tawjari masida natana miyamna hariba matam asida candle amamam khak thanbiduna laikhidraba singi mafamda awaba phongdok piduna amuk hana singba misimina mihan mipulngi thawong asi makha tana jathabidanaba pumnamakta amatta oina thominasi haina miyamgi mafamda National People's Youth Front Manipurna appeal tawjari